Committee on Protection of Meitei Victims More amasung United Bus Owners Welfare Association Manipur ubowam gi apunba mifam ama pangthoklaba matung tongan ba wafam kayada yanaba purakre haina committee asina thadrokpa cherol amana phongdurakle cherol aduna hai Yanakhre warol sing adude Manipur ge Maheiroi sing na mahei mashin tamba chatpada Gari Atongmal chada yankhre taraga louba adu Irang Asina Maram Oiraga Lanjennaraklaba Maheiroi sing gi oinadi Gari Atongmal Amatta Loudaba Haina yanare masigi mathakta Lanjennaraklaba sing asina lanai gi oiba thabak thoram sing chathok chasin tawbada association asida yauriba Gari sing na lofam thokpa senfam dagi chada yankhre tana louba haina so yanare Adumoinamak victim sing na masa-masagi saktak chedi tangay fadana puthokadabani haire. Nakalamaromda association asina konsindaba Gari sing na so victim sing asina chathok chasin tawbada angamba mateng pangbiyo haina. Committee on Protection of Meitei Victims Moregi cherol asina apil tarakle.